Yamnang kapamasung akiba thawdok amada BSF personnel sing purapa truck ama may Chaklaklaga Pokhaikhre. Thawdok asi ngasi numidang waram pong mga makhairom tabada Imphal West District ki Sengmai Police Station na kuwanba National Highway number 2 gi lambida Police Station asidagi subnatagi mita sanirom tabak lapada thokibani. May saglak na Pokhaikhre adu karidagi thokibano haiba chapsana khangdrabaso gari adu gi driver na phongdorapagi matungina kangla tombiromdagi convoy amagum lakiba BSF chamaga kuthamatai suba battalion gi B company ge personnel sing puba truck aduda ahan bada maikhu thorakpadagi maduda tonglakpa atoba miyoi sing adu kumthahan ki tungda gari adu gi battery dagi mai sakhalakpadagi gari aduda yaurakpa LPG gas cylinder Pokhaikhre tuna thawdo adu thokiba oigani hairi thawdo aduda mi asoapan yaudраbasu gari adu yauna maduda purapa polam singdi loina maina sakre hairi thawdok thokphamda fire tender laktuna mai muthanaba honaki loinana BSF ki timamasu laktuna sakraba polam sing adu yengsinki